Indian Army ga nangna leriba kanto sabal da cookie sina kumtharak maite gi yum mai thariba se ahan manate Central Security Force mathau tawdrabrina State Force na mahut Thamdragadi handaki thawdok asina Aroiba su Oiroi haina Samajwadi Party Manipur Unit ki President Konthong Jam Bisorjana phongdorokli thasi tang taramatoi da rally chatpagi mingda cookie sina kanto sabal da kumtharak maite gi yum taruk mai thakiba thawdok thokpham da Samajwadi Party Manipur Unit na hakthenena satuni yangshin khongchat aduga mari lenena ke Bisorjana makha tana phongdokibada Cookie sing na laima kongdagi kumtharak kanto sabal da laiba maitegi yum sing mai tharba fawda Central Security Force sing na yengduna laikibagi maram karigino mayum mai sakpa muthatpa sangna bohonar kiba myoi sing da onsinduna tear gas smoke bomb kapsin kiba lathi charge tawduna asopan nahan kiba ka henba thong Samajwadi Party na condemn tawi Cookie sing na satharliba thong asigi mathakta paliba lenga asina akanba action lokat piu laima khong sing mang amadi kanto sabal da cookie sing na yum mai thabagi thabagasi handiki asiga taruklak sure Sensitive oiba zone haiba mafam asida cookie sing na irai laina yum taruk mai thaki basida conspiracy yawgi mamitai thodok ama thokraba matungda condemn tobagi mahutta thodok thoktringai da section thorang lokat piu kanto sabal gi mathak lom da state force ki outpost ama lengdana thambiu miyamgi khamang ngalutaba mikupta civil war thokani haibasi lengana kaudaba phai thodok asigi matangda mek sengba paudam ama Samajwadi Party gi national leader Akhilesh Yadav unaduna paudamgani haiki Sing to getting we Yamama Yaw Same, Army Yam only 50 meters distance. Come and Sakpadu, Kaudabno. Upon the Iquagi Yumsi, Sana Kanjabagi, Kudung Sabasi, Army Sing the PD, Makola Loinaba, Tingaga Tamaga, Asumdana, Kuba Kuroga, Nuoga, Yum the Tan Bagi Tabak on Basea, Samajwadi Party, my Katakasana condemned away, Atuba Matams Deda, Equagi Sarkana, Hajik Ladyba. Nongmagi Kaktana some Satareba Missi Minatoiba, I think Yum Kamay Tagaleba, Todosing to want the left and never told you. I quite did. Sarkas did the time of Benatana Supality, and I quite say freedom was peace later, Lebam Sudum Oirevani. Tasian Hatagadi, Government Kagan the Hanangaling, I think, because since Lodabanova. Kukimiano Kumtaraga, I mean a Kariba boundary to you, must did Daranatawi, I quite when a Kahan Biadi. Masi Manung the Kari, I don't be agenda, I'm a Laban Havasa. Tasian I question the Bangamdi.